Praise the Lord. Ahan bumuktada yengbiriba masung tabiriba chilinaw che chalima pabung sing masung ikai komnazari kanbiba mapuna adom bufattabadagi kanbiba oisanu mayam ingonda phone amakak tawbirei relief camp dagi ima sigi magi wari tajaba matamda sukki matik nungsiba faujei ima se magi yumda leiringai matamda magi kidney gi anaba ma lei madu layeng nabagi damakta sana yonthoga lupa lising nifu kak thamjabani adubu lan khangawdana horkiba matamdagi keno singna akoigi lan tawnariba mi singna ahanbadadi nekhoi Christian nina karisu tawroi haiduna hairambani adubu khangawdana chalo haina hairakpadagi mekhoi Bible khak pairaga lai aduga lupa lising nifu dusu thamame aduga ima sigi mana relief camp da leiba matamdasu yam wana haibadi mioi kayana mangonda haugi lainingba nakoi haugi lainingba mini haiduna inthokpiba thithi ngangbiba nakoi uraga matin sipibana chingba kaya ama tawi aduga relief ki poche lakpa matumdasu yam likna thungbibana chingba hangboris mayam aingonda Yesu Kristana afaba wapau sinabibagi maramna afaba wapauga loinana anaba fahanba amasung mateng pangbibase Ishorgi thabakni maramaduna mateng pangbibagi matang asida adom singgi mathau tari mayam ithantana dingamdabagi maramna nungsijarba chilinaw che chal akhoi mayam mateng pangminasi masida mayam ai Holy Bible dagi Ishorgi nungsiba kharadang pungdok sarake Ishorgi matik mangal kharadang ngasi Kristagi damakta awaba khangliba ngangbirak patariba ikaiba kaya khangliba se adom gi awaba khangbagi matam yamna naksila yamna liksilakle adom haraubagi thagatbagi matam yam naksilakle haibse adom da pungdok sage mark ki pandup traumdo gi pada kunmari dagi hauraga pada kungatret asi phawda pathok sage Kristagi damakta awaba khangliba sing lakkadore lenglakadore khogi kanbiu mapu sembiu mapu taibak malem punamaki shorado yengbiu numit sing aduda awa nangi matungda numit pu mamsin hangani aduga thana masagi mangal piraroi atiyagi thawan michak sing tarakani atia nongdon gi pangal sing nikhangani matam maduda migi machanupa aduna akanba pangal amasung matik mangal ga loinana leichinda lenglakpane khoina ugani adudagi mahakna mahaki dut sing tharatuna mahaki khandokhraba singbu nungsit maridagi malemgi aroiba amasung malemgi aroibadagi amasung atiyagi aroiba mafamdagi khomjin bigani Yesu Kristana lakpa matamda akhoi khomjillaga akhoi bu nungsit marida akhoi bu sargada thambigani se Holy Bible gi pagi wahaini aroiba phawba khangba mahakpu kanbigani aroiba phawba khangba yamna mathau tari mayam Kristagi damakta awaba khangba mathau tari maramdi akhoi fangugodabado yamna achowbaduni taibang pandagi karigumba matan leibu ngamo thagachari testimony sitabiu aduga Ishordagi blessing fangbiu akhoi mayam ima sigi awabada sarug yaminarasi egi thamoida fauzarakodagi aina haijibani thagachari habade testimony awaba adu sumaina sarna ka prarthana tawbirakpase edum nam nungaidaba haitare hoi adu asigi number se set tawbiyo ai PCI tarafki member neba adu ai se kidney gi problem leba yam kanna ruba adu disu yumdagi di naba pharaga operation tawnaba haina ngangnaringai matamduda lan tawsilakpa hanbanina hodi amuk kanna nabasida operation se tawrani ana haiba matamsida aina tawda phajana haijaba matamda doctor sina postman ta tawbiba kidney se last oire yararoi nangyana base sumana ko dong chire tawfosi na hairaga aina sorsida war sajana haidaraga kaptaraga nidaraga magi manakta changaga aini isingse puraga thaaga aigi doctor pirako hidaklisu prashna tawraga thai aduga numitarani subada ai serious kelam yogo matamda nangi se khara phagalle adudi hidak targa si haina tahi 19 lagi tawrakodo hodi khobase yam pharaga du hantak se church kaba phangdaba nagi itomtana sorse tum khurumjaba aduga kanau mami healing taba phangdaba kanau magina prashna toropada aina share tobon laitaba aduga aigi awaba se yam oiba adu nimidangi matamdana mu aise wakhal se nungai hanba nungai sabadi aina wariba mayam se waraga wakhal se leiraga adum ai tumthagibada nungai na ingtamna adum mapugi wahai se kana mama la ga aigi na ka het tamaraba adum mi dokana no ai na khangba ngamdaga adida aina sigi
phone sida yengdingai da aigi phone se lakpa puidingai da mangkhre ba kana mamna mang loksan ba male aina ki suringai da ado phone se muktan thokpa ma simde tanwa matamda phone se pesa pai da banina mi kana mamna phone ama pirakpa whatsapp ya da phone noiba aduna ese WhatsApp se yaba isa singida haige da se isa amana Ifan college da kai amana Nambol college da ade ama se tu ai sorgi angang je phong ba ya da ba ai na lai se akoi da tit masi pe ba dum oi ban na lo ni da akoi mari dum wari sana ba dum tumpam da ai na Bible ama ka pore Bible ama ka pore pa se lan te la pa da ai koi na numidangi megi detregi numidang mapan bawase laimshari bating mi singina itaw ten ganu ya gani noi so oi Christian oi ganina haira ganda mapan makai ta itaw kan banga moroi tho o haiba matam da aigi operation tawna ba megi de 17 da taw do ba ai se sa pipe hap ka do ba aduda lesing ni fuga hundoi ai lik ama thamto e aduga paisa kra san lok yolaga ready tawraga thamba sida ai se haktang sida moi tiar gas na ta ba gas to khai ko makhon sida kok se bang ngau gi dana mapa siga aiga sak ko pam badagi phatok thoga sak silang thoga prasna ji tawraga lei ngai sa ahlama kanna tela aga hai nakoi gi imung karamain tawi mi loi na sen na khare loi thokre nakoi na tai na khot ngai hore noi karam ba kari ta toino e di ima nga ta ngai biyo hai na haraga nakoi na kari maram gi damak ta hauna mai tharaga noi na prasna tawraga lei ba hai ba engon da in ba adu da ina khum da bi da be se ko laga pairaga like Bible ina ko laga pairaga prasna tawringe da ai dithakta inba nakoi na prasna tawri aduga somna jum mai thari ko sioro haina hai cha pa ma chulai aduga mapasina thang matan di puro urak so lot ro manina hai mana Bible puro hai Bible puro tele paisa du puro trabanina kian lai banina mani lama wa ba dak sao ba du ya mo ha mani ma yam nuaite ma gi bai taw no me ki ide mo na sa ina prasna tawi ya tawina taw mo ta lai ini mirang tu mi da nupi ma khang du khang na de nang nai hai jadi lupa lising nama mateng tau ge aduga nang dakta da lo hai ike nang krai de gino hang mana sigi khun se lai bane khom jil laga sinama sia toro ko panin dakta de yin tho aduga committee sing tha hai ba committee sing na anaba mi am bani na sentum de mateng tau ngam de aduga sida dakta la kani hai ilmu dakta sila ko matam mo ina first about khata purak pa maru ba poti purak ta sum yang kana na re hemoglobin low sele ta bera tere adum yow sele sana ba duga denimsa ta matam da doctor na nang lerik yam labor au hai ado rati tedi skin su lo tho CTS khudi mak tawraga nang na chakye thagana phitok doctor di aro nang kini se amu pom maga nai lere pai phapya bra na chagan dak khabya brin toje this me abe tawro hai ba CTS ki se pai ra le puga mati am tum inna le imana bi na law ai thangge law na man ai Singapore ga sitting mak tawbo de lu ama tangandre ko dakta de soi tawro lo tire eva babina da ta lo sida ta lo hai ina tau de loe betung ge sida ke sa ba ngam de sana thala ma yaure thuga re sana du kai re ga tar de mu isa ma kanna ma se na ba ma su na ai su na ai doi na hai sur ai na kari da mak no
nangi thorang du karigi da magdan aina sentum pudabida ipagi bible se purga la is hallelujah hallelujah nangi thorang ni nangi pamre ten hello nangi thorang ni hado matabda kada leba mina mana bible paraga kapaga bible pai asini ismai tawgi hado matabda ai se mayamna ai thum phidung amata pibidre ai kasi tawgi adudagi ina khumdre bible je dosalaga mona samadi mona langpo pigine losalaga bet amata fik ona thamme thaba matamda numidang piang oga sepa ahal amalaga ai ngonda khusi tinge law nang mafamdo leifam nungai ina pigi law hai ai di pabung hai ina pabung ai di ja pikuma su yauri sa masu nai aduga sa na ba se loklai am kalle aduga ja pikosna masade kana sai hira lete nang hira ki da magna tela o ai wai ga ai nai hai ba den nang ta umuna aduga siyengo na hara man ingonda yeng handa matan da yam lapa mafam ma uyeba ugum famjida mana takpadu da aina ai yum do uyeba ai tutun terus uyeba hallelujah hallelujah terus loina kaya sidi kamana talaga aina terus sang dei bai mana waganu kai nangi terus nang leiba mafam nang atapa mafam nang tumba nang taba nang lepa nang na he khom thang oi ba mafam nang na thungu nang terus oyo ko na haramaga mangda asigi mangda taibangda mangda aduda aije mika phathoga mapa thodo mapa si matha tamandana seng haraba hidak the emana ngawe na amukai dawre ha aina tumba yadre hagolo ai honda kiba mamang halle karino hakanda akoi jumdo ode trasu ui mai toi ja ga kai ga ui aduda asi obra ui hai yam nakno ure aduga mangala malai du manas ma hai bawan ingonda nana kari gino adu dama thamoi ware do si yang obra ui hai aina ui yang amatam zamana nang tatpa mafam nang leiba mafam nang lepa mafam nang gitarasni nang kaugano hai hallelujah hallelujah nang kasuwa gano ko harame adiga angang ju nongalaga masa thaba phare andagi ipaya madu tak taw ya do ima ta ge bora liyo hai andagi ai chomu doctor sapakanda mana asnang yam phagale hemoglobin khawale idala thakra si pira ge targa mute gabla hai hoji doctor mayam na ai kau dana laying di dana andagi dakti yamna pirapadi ngamde aina khara simana taraga hoji se mapana gya samalore aduga ai tongana atamba thonga thaga chai adu wari sanabam laitaba pongtokpham laitaba ai awam mayam phumma laikapa mani ai khoi busu tin chippa o matamda hauna mai tharaga talaga hawai ningba aina aibu matamda dum ngangba mapa chu tok da imungda dum leiba ai hu adu mamoi khangjedabagini ko nakoi busu ngakpiu ima busu ngakpiu nakoi khangjedabagini jisu krista kadai poki jisu krista mahakna kari haibirami jisu krista christian haibado kari no haibado mayamna su khangdaba aduga christian ko wami hatpasingdo maipoina su khangdabagini ima khangbra khangdabagi da koi shoda lalaksaba mit macha singda awaba nanghambani adubu ima mado koi waningai oide imagi manglanda su warunu haina hairamdro imako waganu warido imagi sargada lan yam pairibani su kristai pana koima ai gini pana dise thabak chatle kano singi thabak lai ma hana mise ore ga yumda adu to ma hek la badagi minit taraga marini thabak subam nei kudana ya mungai mana kana ki thapnu lei ge na round de talaga mangba matunda lei ge hai ada ma se aina
ibani hai mangda ni loina tumruga jano aduga ibani amtang di bible si pairaga amtadi bani kari matang di soda tangina sina hairaga ngang kai loi tumraga kanda ahinda koi minna hagolaga phammaga tam tapna ai ko ninda ibani ke kok se naksinaraga bible si maga thamaga adumaina tawwe tuga no mit ahum su matamda sumaina thabak siningba mi lebra la o haibada man yamba yaujage haibadagi ngasi moba hek lakpadagi lan lakpadagi mitra ni bani su badagi na ngasi moba se mai thabak se ado amana mukauba so lep na basi leitaba adagi lakdaga su ma se ado mukano toba mina thibla ba nang kai ki thabak lakti no adagi bagi kanu torino ma ba se mayam sina hana kuni wasunu kana kuma to pa mi wasunu duga lele kem da lai ba sin na sin na di adum thoi bi da ba mun se duni ha ba du so ma gi mong do na khang pa adum masi bo man da ma di thak lepte ne ma gi nti ngang na ra to kana du si yana hang de ma ngam na ba to ya ma di admaina phaine mai ma to tam mu kholo ban hai bu yawe adu kum di tumin lai ai na hoi imana ngasi Jesu Christ gi damak ta khangbiri bado mina ngangbirak pa Jesu Christ gi damak ta khangni bado do lemna sumang mangoi ima lemna sumang mangoi do ima ga wari sana hanbi basi su Jesu Christ gi thorangni hidak dak chanu bagi haibado koi gi hidak dakadi leibro ma gi hidak sunaba Hey, hidak se moi mari pirak pa se khara wale habati hidak ani kini gi umadi tha ba yadre homoglobin gumba wata adegi khusa se wakhal lena depression zum lakwa di hidak ka thai aduga hidak se moi mari ki regular naina chawa na pirak ne do ai ayambana ani khak sai haibadi pakhat ta ba tang ba tiga ai se pana aigi tongana teng mu lore kana si da bani na atam marak mapana haisu dum leina ba hai wa to ya te je mana mating aigi vegetable se dum lei bani na ai se yam lem da ba ngangi hotel da lei bu pa sak sapi na bo honne adegi college da lei ju pa sa yaung da khong ta ngam de abu ben da mu thare mai ben bra pire adegi mai school fee mu pire hal e si da mai am silang bani na dai ko apun leite nga bi ko tuition la muk thai adune ado aina ima da kai gum tang haijege gi thamoi da su ishorna phawon birak pani ma gi depression nai haibado sidagi di adugi awabagi wakan namata khanbiru ganu ima gi damakta ima gi mong manung gi damakta Jesu Christ lei ima asigi wahisi hayen na ba Jesu Christ na ingon da phone tahon birak pani ko ima Jesu Christ na ima da sidagi di awaba wakan namata khalunu imagi damakta Jesu Christ lei imagi macha imagi machil manau mache machal imagi mayam ama lei ko aduna aisu isorgi thogol tawjabani ma imagi awaba gi wari se nuksibagi wari se Jesu Christ gi matik mangam gi wari se tajaba matamda aigi mai akhoi gi mai ke dagi ko ima akhoi gi fellowship su tawi adoi aigi YouTube channel da subscriber oiraba ichil naw ichil mayam su lei waja sing akhoi imada awaba nanglaba aduga gidi handak lan sina maram oiraga koima awaba nanglaba aduga relief camp da leiraga su Jesu Christ bu ningi haibagi hawi lai khurami haina haibi badagi imada su mating yam phangde haiba natro ado akhoi gi makai dagi imagi mating khara pangakani akhoi gi ni haraga di koi si dum yatiba koi gi taksung amala aga su namthabi ka ko hoi ada piraga su koi yamna samba haite haiba haite sabada numai taba thabak adum tati da woina ngambi ba adum adegi ngambi ba haiba se mana tawri iba yengai ba pido ba leira ba du su adum mamai da mathunda hoi